अहानबदा मरोइबु पाउसिंग पिजरे पाकिस्तान की कमांड एंड कंट्रोल सेंटर यावना दादर साइट विपन डिपो अमदे मखोई मरु ओइबा एयर स्टेशन खरदा इंडियन आर्म फोर्सेस ना नोंथकने अटैक चथखरे हाइना कर्नल सोफिया कुरेशिना फोंदोक्ले Laibak asigi hauzik oiriba security ki figom khananaba ngasei Prime Minister Narendra Modi da mayai changban lawraga awangba thaki security mifam ama pangthokkhre. Ngasi ayuk Amritsar ge khasa cantonment tamna paishilakpa drone ama Indian Air Defense Unit singna kapthuduna neutralize tokre. Pakistan ne chatharakhiba attack da ADD se Rajkumar Thapa lekidre. Amade Airport Authority of India na Laibak asida laiba airport kuthra na mithoi tha asigi mapandegi tarakamani fawpati kre. Sensitive oiba mafam singdagi yam kondoraknaba akhanaba train service ama hudokre.